mayam ngasidi lai khoirambadagi haurage Ganesh ka Mahadev Parvati ga Kartike ga moigi yumni haitare family ni adu loiga bazar chatle si yung inamda gi bazar haitare si se ekdam fresh pot ngatani inamda gi yung asina ne kai kauri si lei se ekdam hewali lei ai singare kauri adu do lupa tara hai loi khuiju kuire akhodi chumda sum ta le ba singare se ado sina sak sabji akhoi mana masing mayam ma jole sina jumgi ke hai kumura ni hai mogi joli mi sina mayum gi ni hai kumura kauri torbot so haina bado adu achi ne fresh ngatani do mairen jo kakna joli sumai achi jo awathabi de bin de gi tomato loi su ji bazar hai do mayam fedu kumura su ka aga jole ba moi chaka do na ma che amapum ma da ne moi 80 rupees ka hai asmai ka adine 10-20 rupees ta sum bhange asine jo fulgobi de banda gobi tilhau mana alu khamen gajar mula tilhau loi shu na jole thabi su sum jole in hamda orga so se ji fresh pot ngatani si le se kumura hai do si le ama da 50 rupees hai ayamba dukan da di 40 hai mo si di 50 ka hai pot ni sina pan ai di pan si ganga pan ta chai khami te na jon ma do asina dragon fruit ke seasonal fruit ni asina ne hekrak kauri asina amlokhi hai hegru sina olive chorfon asi kyam bhaja thana joli sina sak saji hangam mula mana jengru methi mana aduga kai kauri ma lejum le kenum kauri lembum hai bado adu jingduni asina jonge bazar mein amse tilo mana de ke de jam phajai me tilo mana no very good morning jam na sare se yi kundo se machu se jong white ngata ni na nong sa si ga amta udre phajana to asi si ina masi jum gi kai ki thabak tori ai do yeng halakke ko mayam si aina ne si se nami se ke no khara kya phajana ne ngorok ngona ta le si se singdok pa sitok pa sumjina sitok pa ka su pamure hamra lei ki se ta si smai si se jong se sum ta na lei phajana ke li adu season gi ni na sum nam hauri ni memory oina bai mayam si ene pot ma sem ke hidak sem ke hari ke no ni buguti ai do chirota so hai do akhaba do adu gi tablet te sem ke adu gi process to ji ni na si ko mayam sumai to na ising da hana fajana chamdo e buguti haibado mai mana do to loga sumai to na drain out to re mane pot se akhoi futa do aduga hapchalle machum ta halini awang ba amada thangat laga thamme ado ma da makok khrang ne lehori ba adu sumai chetek man ba se ma se lothu ini manang da to do ni se fajana tak to ni ba adu na tang machum je ta ba da mathak ta maru zo pa le ba du ka to ina lothu ini sini je mayam hapchalle sia grinder si hape hudi tak to ni mayam grinder ta ni तो सुमाई नहीं ने सुमाई ओरे से ग्रीन मचू से फजाइए पूरा डीप ग्रीन ओरे से दुलगा सुमाई टेबलेट ता दो सी जेंग से मयाम से टेबलेट ओले से पुखम अमगा प्लेट अनी खक थोइए बा से ख्याम जामे नुंसा से फरी से पप तहौरी नी सीना जेंग से अइना ने फजई हैना ने कइनो तौरी नी nga se sigi kakhalak pa se asi utli ni ba mayam da kyam chawi yong golden color gi ni golden ka hydro khangde se chum le se dum mathan da kakhale ba du sana le ri ba se ji ba da ising ing na le da lei mayam le chi kai thadar ri ba lei mayam su taw tharek pa si ga nga si su lai ni ba do mathak ta chong ga la pa si ga en video na ma ge mayam da su share to ke hena tawrok pani phajadra ji se si pukhri si ga nga le ri se adi du ni jo si mayam se lei ni lai kat ki ba lei jing do du gi marak tu ga kyam phajana kino nga su jawri ni jong se si jong lai si phajadra jong se mayam moi phan chong ga amuk kumi amuk lai asi gumba scenery se jam na rare ni asai u se machu se su jam phaji kari ko wa khangde nga gi maming city amuk lai amuk kumi du na video se ina share tor pani du se jong se
ꯐꯟ ꯐꯟ ꯆꯣꯡꯉꯤ ꯀꯔꯤ ꯉꯥꯅꯣ ꯃꯃꯤꯡ ꯈꯪꯗꯦ ꯐꯖꯅꯁꯨ ꯎꯗꯦ ꯄꯣꯠꯁꯦ ꯀꯨꯏꯅ ꯂꯦꯞꯄꯗꯤ ꯐꯣꯇꯣꯁꯦ ꯐꯖꯅ ꯅꯝꯒꯗꯕ ꯚꯤꯗꯤꯑꯣꯁꯨ ꯆꯥꯎꯍꯜꯂꯒ ꯑꯗꯨꯁꯨ ꯑꯣꯏꯗꯦ ꯁꯤꯁꯨ ꯂꯥꯏꯒꯤ ꯄꯣꯠꯁꯦ ꯃꯤꯅ ꯆꯦꯡꯉꯣ ꯀꯩꯌꯣ ꯀꯕꯣꯛ ꯃꯨꯔꯤꯒꯨꯝꯕꯁꯨ ꯊꯥꯗꯩ ꯑꯗꯨꯗꯤ ꯉꯥꯁꯦ ꯑꯗꯨ ꯆꯥꯕ ꯂꯥꯛꯄꯗ ꯐꯣꯇꯣꯁꯨ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯤꯕ ꯑꯗꯨꯅꯤ ꯁꯤꯁꯦ ꯌꯦꯡꯉꯨꯁꯤ ꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯁꯤꯁꯤꯁꯨ ꯑꯁ ꯀꯕꯣꯛ ꯆꯦꯡ ꯃꯨꯔꯤ ꯃꯣꯏꯁꯦ ꯁꯨꯝ ꯊꯥꯗꯩꯌꯦꯕ ꯁꯤꯒ ꯐꯖꯕꯅꯤꯁꯦ ꯇꯥꯎꯊꯩꯁꯦ ꯃꯨꯔꯤ ꯀꯕꯣꯛ ꯃꯣꯏ ꯐꯠ ꯐꯠ ꯂꯥꯎꯅ ꯑꯁꯨꯃꯥꯏ ꯑꯁꯤ ꯊꯥꯗꯔꯒ ꯈꯪꯉꯤꯁꯦ ꯉꯥꯁꯦ ꯖꯨꯗꯨ ꯃꯌꯥꯝ ꯑꯃ ꯉꯥꯁꯦ ꯂꯥꯛꯏ ꯌꯦꯡꯉꯨ ꯄꯥꯏꯈꯠꯂꯛꯏ ꯃꯅꯨꯡꯗ ꯀꯌꯥꯝ ꯌꯥꯝ ꯉꯥ ꯂꯩꯔꯤꯅꯣ ꯌꯦꯡꯉꯨ ꯁꯤ ꯑꯉꯛꯄ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯗꯨꯗꯤ ꯁꯤ ꯌꯦꯡꯉꯨ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯃꯥꯏ ꯄꯤꯃ ꯇꯔꯥꯔꯣꯝꯕꯨ ꯁꯨꯏꯅꯦ ꯒꯣꯜꯗꯦꯟ ꯕ꯭ꯔꯥꯎꯅꯤꯁ ꯀꯂꯔ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯑꯦꯕ ꯄꯣꯠꯁꯦ ꯁꯤꯁꯨ ꯁꯤꯁꯨ ꯁꯤ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯃꯌꯥꯝꯗ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯐꯖꯅ ꯃꯣꯏ ꯃꯅꯨꯡꯁꯤꯒ ꯂꯩꯈ꯭ꯔꯅꯣ ꯂꯣꯏ ꯄꯣꯠ ꯗꯥꯅꯥ ꯊꯥꯗꯑꯒ ꯂꯣꯏ ꯄꯨꯝꯅꯃꯛꯇꯨ ꯊꯥꯗꯕꯒ ꯁꯨꯝ ꯆꯣꯡꯈꯠꯂꯛꯑꯦꯕ ꯃꯣꯏꯁꯨ ꯈꯪꯉꯤꯅꯤ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯅ ꯑꯗꯨꯗꯨ ꯑꯁꯤ ꯁꯨꯃꯥꯏꯅ ꯆꯥꯕꯗꯅꯦ ꯑꯅꯤꯈꯛꯇꯤ ꯑꯗꯨ ꯉꯁꯥꯏ ꯀꯥꯈꯠꯂꯛꯏꯗꯨꯅꯤ ꯀꯩꯅꯣꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨ ꯃꯊꯛꯇꯕꯨ ꯂꯥꯛꯏꯅꯤ ꯌꯦꯡꯉꯨ ꯄꯀꯥ ꯆꯟꯅ ꯂꯩꯕꯁꯤꯒ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯊꯧ ꯂꯩꯇꯕ ꯃꯤꯒꯤ ꯊꯕꯛ ꯍꯥꯏꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒꯤ ꯌꯦꯡꯕꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯊꯥꯗꯔꯒ ꯁꯨꯃꯥꯏ ꯃꯣꯏꯅ ꯀꯥꯈꯠꯂꯛꯄꯁꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝ ꯁꯤ ꯇꯥꯏꯝ ꯄꯥꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨ ꯁꯤꯁꯤ ꯑꯗꯨꯗꯨ ꯆꯣꯡꯉ ꯆꯣꯡꯉ ꯆꯥꯏ ꯌꯦꯡꯉꯨ ꯃꯌꯥꯁꯦ ꯂꯥꯝꯃꯒ ꯆꯥꯏ ꯌꯦꯡꯉꯨ ꯄꯣꯠꯁꯦ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯁꯤꯁꯨ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯥꯏꯟ ꯔꯤꯐ꯭ꯔꯦꯁ ꯇꯧꯔꯤꯅꯤ ꯁꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯀꯌꯥꯝ ꯐꯖꯅ ꯀꯕꯣꯛ ꯃꯨꯔꯤꯒꯨꯝꯕ ꯍꯜꯀꯥ ꯄꯣꯠ ꯂꯥꯏꯠ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯎꯊ ꯂꯩꯁꯤꯁꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯆꯣꯡꯉꯒ ꯀꯩꯅꯣ ꯆꯥꯔꯤꯁꯦ ꯉꯥꯁꯤꯡꯁꯤꯅ ꯑꯗꯨꯅꯤ ꯐꯖꯃꯟꯅ ꯑꯩꯁꯨ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯄꯨꯔꯥ ꯄꯨꯡꯉꯧ ꯉꯧꯈꯔꯦ ꯃꯣꯏꯒꯤ ꯗꯥꯅꯥꯁꯦ ꯆꯥꯅꯕꯒꯤ ꯉꯥꯅ ꯆꯥꯅꯕꯒꯤ ꯗꯥꯅꯥ ꯃꯌꯥꯝꯁꯦ ꯊꯥꯗꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯥꯗꯔꯛꯄꯗ ꯌꯦꯡꯉꯨ ꯉꯥꯁꯤꯁꯨ ꯁꯨꯝ ꯂꯥꯛꯏꯅꯤ ꯁꯤ ꯐꯖꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯁꯤꯅꯤ ꯐꯖꯔꯦ ꯁꯤꯅꯤꯔꯤ ꯁꯤ ꯌꯦꯡꯉꯨ ꯆꯪꯈꯔꯦ ꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯤ ꯐꯅ ꯅꯨꯡꯉꯥꯏ ꯁꯤ ꯌꯦꯡꯕꯁꯦ ꯑꯁꯤꯅ ꯈꯨꯜꯂꯛꯀꯤꯅꯦ ꯍꯧꯖꯤꯛꯅꯦ ꯅꯣꯕꯦꯝꯕꯔꯅꯤꯅ ꯅꯣꯕꯦꯝꯕꯔ ꯆꯪꯉꯕꯅꯤ ꯏꯪꯊꯝꯊꯥ ꯂꯥꯛꯑꯕꯅꯤꯅ ꯂꯩꯆꯤꯟ ꯉꯥꯛꯇ ꯊꯥꯕꯁꯦ ꯌꯦꯡꯉꯨ ꯂꯩꯆꯤꯟꯒꯤ ꯚꯤꯗꯤꯑꯣꯅꯤ ꯁꯤꯁꯦ ꯁꯤꯅꯔꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯄꯨꯈ꯭ꯔꯤꯁꯤꯒ ꯀꯣꯏꯁꯜꯂꯒ ꯃꯄꯥꯟ ꯃꯄꯥꯟꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯦ ꯃꯤꯇꯩ ꯈꯨꯜꯂꯛꯅꯤ ꯑꯗꯨꯅꯦ ꯁꯦ ꯑꯁꯥꯝꯒꯤ ꯃꯩꯇꯩ ꯈꯨꯜꯂꯛ ꯑꯃꯗꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯅꯣꯒꯥꯎ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯦ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯁꯦ ꯊꯥꯗ꯭ꯔꯒꯁꯨꯅꯦ ꯃꯊꯟ ꯃꯊꯟꯇ ꯃꯥ ꯑꯁꯤ ꯁꯨꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯥꯟꯅꯗꯒꯤ ꯍꯧꯔꯤꯑꯕ ꯐꯖꯕꯅꯤ ꯁꯨꯝ ꯕꯣꯔꯣꯏꯁꯦ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯁꯤꯅ ꯂꯧ ꯐꯧ ꯃꯨꯜꯂꯦꯁꯦ ꯁꯨꯝ ꯐꯖꯔꯦ ꯍꯧꯖꯤꯛꯀꯤ ꯅꯣꯕꯦꯝꯕꯔꯅꯤꯅ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯃꯅꯨꯡꯁꯤꯒ ꯂꯧ ꯐꯧ ꯈꯥꯎꯔꯒ ꯍꯧꯖꯤꯛ ꯏꯃꯣꯏꯅꯨ ꯄꯨꯖꯥꯁꯨ ꯂꯥꯛꯑꯅꯤ ꯏꯚꯦꯟꯗ ꯏꯃꯣꯏꯅꯨꯗ ꯀꯠꯂꯅꯤꯁꯦ ꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨ ꯑꯌꯨꯛ ꯉꯟꯇꯥ ꯁꯤꯒꯤ ꯃꯇꯝꯁꯦ ꯃꯣꯔꯅꯤꯡ ꯋꯥꯛꯇ ꯌꯥꯝ ꯐꯖꯩ ꯂꯤꯛꯂꯥ ꯉꯥꯛꯇ ꯂꯩꯆꯤꯟ ꯉꯥꯛꯇ ꯁꯨꯝ ꯌꯦꯡꯕꯗ ꯃꯃꯤꯠꯁꯨ ꯅꯨꯡꯉꯥꯏ ꯃꯃꯤꯠꯁꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯅꯨꯡꯁꯥ ꯊꯣꯔꯛꯇ꯭ꯔꯤꯕ ꯃꯇꯝꯁꯦ ꯁꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯅ ꯐꯧꯁꯦ ꯃꯨꯜꯂꯦ ꯌꯦꯡꯉꯨꯁꯦ ꯃꯔꯛ ꯑꯁꯤ ꯆꯥꯍꯧꯔ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯎꯕꯗ ꯆꯥꯍꯧꯁꯨ ꯃꯥꯜꯂꯦ ꯐꯖꯔꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯚꯤꯂꯦꯖꯀꯤ ꯚ꯭ꯌꯨ ꯍꯥꯏꯗꯣ ꯁꯤꯅꯔꯤ ꯁꯨꯛ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨ ꯄꯨꯔꯥ ꯂꯩꯆꯤꯟ ꯉꯥꯛꯇ ꯐꯧ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯅ ꯄꯨꯈ꯭ꯔꯤ ꯂꯧ ꯐꯧꯁꯦ ꯃꯤꯇꯩ ꯌꯨꯝꯒꯤ ꯑꯁꯥꯝꯗ ꯃꯤꯇꯩ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯍꯥꯏꯇꯥꯔꯦ ꯄꯨꯈ꯭ꯔꯤꯁꯨ ꯂꯩ ꯂꯧꯁꯨ ꯐꯧꯁꯨ ꯂꯣꯏ ꯂꯩ ꯁꯣꯝꯗ ꯑꯁꯥꯝ ꯍꯥꯏꯔꯒꯁꯨ ꯑꯄꯔ ꯑꯁꯥꯝ ꯁꯣꯝꯗꯗꯤꯅꯦ ꯑꯌꯥꯝꯕ ꯇꯤ ꯒꯥꯔꯗꯦꯟ ꯉꯥꯛꯇ ꯂꯩꯅꯩꯌꯦꯕ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯐ꯭ꯔꯦꯁ ꯃꯥꯒꯤ ꯄꯣꯂꯨꯁꯟ ꯐ꯭ꯔꯤ ꯑꯣꯏꯌꯦꯕ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤ ꯌꯦꯡꯉꯨ ꯁꯤꯅ ꯀꯩꯅꯣꯒꯤ ꯁꯤꯅ ꯂꯪꯀꯥ ꯁꯥꯏꯠꯀꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯚ꯭ꯌꯨꯅꯤ ꯁꯤꯅꯔꯤꯅꯤ ꯄꯨꯔꯥ ꯂꯧ ꯐꯧ ꯁꯤ ꯂꯝꯕꯤꯁꯦ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯤ ꯁꯂꯥꯡꯈꯨꯟ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯁꯇ ꯑꯪꯈꯛ ꯍꯥꯞꯆꯤꯟꯕꯤꯔꯒꯦ ꯀꯨꯟꯗꯣꯁꯦ ꯑꯩꯅ ꯃꯁꯤꯒꯤ ꯁꯤꯖꯟꯁꯤꯒ ꯁꯥꯊꯧꯔꯤꯁꯦ ꯀꯨꯟꯗꯣ ꯂꯩꯁꯦ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯇꯧꯁꯟꯒꯦ ꯇꯧꯕꯅꯤ
ꯑꯗꯨꯅ ꯁꯨꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯔꯅꯤ ꯑꯩꯅ ꯁꯣꯔꯠꯁꯇꯁꯨ ꯄꯤꯈꯤꯕꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯈꯪꯅꯕꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕꯒꯤ ꯍꯥꯏꯅ ꯐꯖꯅ ꯁꯥꯠꯄꯁꯤ